Ming tabiri basing kwai kwadi mapu han maktada fiki channel pothamina sikhamina si channel sigi adungi marup kamesur mangangna taram noksari amadi ikukno khrum jari aina video khudi makki kamesur mangang haijabagi maram kari gidamakta kamesur mitai haidribano haibisigi maram so ngasi puduna laksari ba video siga yamna mari lenaba amadi yamna maru oiba topic ma sojana bagi oigani hatare miyamda puduna laksari ba topic asi ati kemtu nate hoji ekoi yek manaba yek masen longna bagi awaba mayok na ba kaya ama lay aduga khangou da badagi yek masen longna bagi phattaba phol kaya ama phangbusu lay ekoi na khangi madudi yek masen longna ba haibase adu matik phatte haibase dum ekoi na unaraba khanaraba ngakane tadaraba ngakane hatare adu mamang thakte na video ma thamjaki yek masen khangou da na longnaruba leinaraba matungda madugi fattaba kaya do koknabagi damta kari tobu yai haibidugi matangdadi ai thamjagre haitare ado ai nakta lakpa kaya su adugi afaba leinabagi damta tawdaba yadaba kaya singdo khangowdabadagi yekmase launarorba matungda madugi fattaba do shorda thongnejanabagi damakta salaren sibada thongnejanabagi video ai mamang thakta thamjagrabane haitare hojik laibesina kari gi damakta no aikoi yek masen launari base kari soiba leibidagi no haibase yamna chauna soiba ma lei haitare ko masigi matangni mayamda ngasi khudol tamjanabagi damakta puduna laksari ba video si mapung phana loiba fawi yengminar kanda aikoina asukuiba matam sida soiriba kaya singse ngasi haba numisidagi aikoi chumthoba matamda yek masen launabagi hantarakbagi lambido khangmin hosi leiminasi haiba sigi pandamdani mayamda video si pudun laksari si kudol tamjage mayam yang kami nasi mitegi horokpamgi yek taret ki ipa ipuna yek tinaba habidi isen mayon manaba senthminaba lonaba fatte habase koi mamangai dagi chanaduna laabani lai haktaktagi lai gi yeknaba oi habase yek lonaba se lai gi yeknaba oi habani ipa ipuna sangyeng tawraga khangna masa masugi phanabagi damakta haiduna haibiramane ba mase hojiki mironna yanaba laining dharma chatpana migi aigi khangdana tawningbata tawbana mitai marai sai tharakli lona leinabada yek manai khangnaba nipa nupigi ming ibada mamaida masagi yek taklam libani masibu thoidrabadi awab oigani layoiba ipa ipubu thoidre ipa ipuda langjare adum ai haujarage mayam aikoi se kamai toge kansida mayam nadi aikoi gi daram sida gauriya lining chatpa mitai lining chatpa haina leirieba khwaidi maru oise gauriya lining chatpa singina moi gotra haina leigre shina amuk magi lining chatpadugine sigdi ai kona thamjarage khwaidagi maru orise aikogi midai lining chatlibai khoigi oina khwaidagi tawdaba yadraba khangdraba yadraba amakak lei masi lisang chin adum soiduna lae mamangai matamdadi masi yam chumna leramba adugo mafum marang khangdana kodomdagine yam mangkiba lambi lei hatare masina maram orakan sida aikogi yek masen lawrokpagi achoba lambi am lei plus sigi matakta amugaso kari lei hematamda aikoi mitai lining chatpagi ama oina mitai ama oina aikoida asoibagi asoibu ngakta laknabagi thaksi khasi bebhar mangnarakpagi lambi chok yam lei bhai tare side aina mayamna thamjininge se aikoi se magi yekse isa hana matang khangba yam tangai phade hatare aise kari yekta chanbage aisi kari yekno habase isa angang ahandagi loinamak khangba yam tangai phade ahanbada aikoi koisi tawngri se isagi yekse karino khangnate hatare ko isagi yekse amtanga isa hana khangbiyo plus sigi mathakta amukka kamai tawne hematamda aigi yekse hayeng aiga khangnariba chanariba mayam singduda aigi yekse mangonduda masak khangmado isa ithana khangmagi mathakta mayamda sum khangan changeba matamduda yek masen longnarakpagi changse adumati hantharakani kodomoina aikoi sida tawngri se kai taw hematamda aigi mingse samsamna kogi yai phaba hairaseba
ꯅꯤꯡꯊꯧꯖꯝ ꯌꯥꯏꯐꯕ ꯃꯤꯇꯩ ꯁꯤꯅꯤ ꯃꯌꯥꯝ ꯍꯥꯏꯅꯔꯤꯁꯤꯀꯣ ꯁꯤꯗꯒꯤ ꯍꯧꯅ ꯁꯣꯏꯔꯦ ꯍꯥꯏꯇꯥꯔꯦ ꯖꯁ ꯑꯩ ꯃꯤꯇꯩꯅꯦ ꯈꯪꯉꯦ ꯑꯗꯨꯕꯨ ꯑꯩꯁꯤ ꯀꯔꯤ ꯌꯦꯛꯅꯣ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯃꯤꯡꯒꯧꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯌꯨꯝꯅꯥꯛꯅ ꯃꯅꯤꯡꯗ ꯊꯝꯕꯁꯨ ꯌꯥꯝ ꯌꯥꯎꯔꯤ ꯈꯨꯗꯝ ꯑꯣꯏꯅ ꯃꯥꯒꯤ ꯃꯤꯡꯁꯤꯅ ꯃꯃꯥꯡ ꯊꯥꯔꯒ ꯑꯗꯨꯒ ꯌꯨꯝꯅꯥꯛꯁꯤꯅ ꯃꯅꯤꯡꯗ ꯊꯝꯕ ꯁꯤ ꯈꯨꯗꯝ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯇꯣꯝꯕ ꯂꯥꯏꯁ꯭ꯔꯝ ꯀꯥꯏꯅ ꯃꯁꯤ ꯑꯩꯈꯣꯏ ꯃꯤꯇꯩꯒꯤꯗꯗꯤ ꯌꯥꯗꯦ ꯍꯥꯏꯕꯁꯤ ꯃꯃꯥꯡꯉꯩ ꯑꯍꯟꯁꯤꯡꯅ ꯊꯝꯕꯤꯔꯝꯕ ꯂꯥꯏꯔꯤꯛꯁꯤꯡꯗꯒꯤ ꯅꯩꯅꯖꯕ ꯈꯪꯖꯕꯅꯤꯀꯣ ꯃꯁꯤ ꯃꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯃꯌꯥꯡꯁꯤꯡꯗ ꯇꯧꯒꯗꯕꯅꯦ ꯌꯨꯝꯅꯥꯛꯅ ꯃꯅꯤꯡꯗ ꯊꯝꯕꯁꯤꯗꯤ ꯃꯌꯥꯡꯁꯤꯡꯒꯤ ꯇꯧꯒꯗꯕꯅꯦꯕ ꯖꯁ ꯌꯨꯝꯅꯥꯛꯁꯤ ꯃꯃꯥꯡꯗ ꯊꯝꯒꯗꯕꯅꯤ ꯑꯗꯨꯒ ꯃꯌꯥꯏꯗ ꯑꯩ ꯏꯁꯥꯒꯤ ꯃꯤꯡꯁꯤ ꯂꯩꯒꯗꯕꯅꯤ ꯑꯗꯨꯒ ꯃꯇꯨꯡꯗ ꯑꯩꯁꯤ ꯀꯔꯤ ꯌꯦꯛꯅꯣ ꯍꯥꯏꯕꯁꯤ ꯊꯝꯒꯗꯕꯅꯦꯕ ꯃꯤꯇꯩꯁꯤꯡ ꯊꯝꯕꯒꯤ ꯃꯊꯧ ꯇꯥꯗꯦ ꯈꯨꯗꯝ ꯑꯣꯏꯅ ꯑꯩꯁꯤ ꯃꯉꯥꯡ ꯑꯩꯅ ꯇꯠꯇꯅ ꯀꯥꯃꯦꯁꯣꯔ ꯃꯉꯥꯡ ꯍꯥꯏꯅ ꯍꯥꯏꯖꯔꯤꯁꯦ ꯅꯤꯡꯊꯧꯖꯝ ꯀꯥꯃꯦꯁꯣꯔ ꯃꯉꯥꯡ ꯍꯥꯏꯅ ꯂꯩꯒꯗꯕꯅꯦꯕ ꯑꯗꯣ ꯅꯨꯄꯤꯗꯨꯅ ꯀꯔꯤ ꯏꯒꯗꯕ ꯑꯗꯨꯒ ꯅꯨꯄꯤ ꯍꯥꯏꯁꯤꯗ ꯂꯩꯁꯥꯕꯤ ꯑꯃꯁꯨꯡ ꯃꯧꯗꯨꯅ ꯀꯔꯤ ꯀꯔꯝꯅ ꯏꯒꯗꯕ ꯁꯤ ꯈꯪꯗꯕ ꯌꯥꯗꯦ ꯅꯨꯄꯥꯗ ꯈꯛ ꯏꯔ ꯌꯥꯕ ꯅꯠꯇꯦ ꯅꯨꯄꯥ ꯑꯃꯁꯨꯡ ꯅꯨꯄꯤꯗ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏ ꯃꯤꯡ ꯀꯧꯅꯕꯒꯤ ꯃꯤꯡ ꯏꯕꯒꯤ ꯃꯑꯣꯡ ꯃꯇꯧꯁꯤꯡꯁꯦ ꯆꯨꯝꯅ ꯏꯕ ꯗꯔꯀꯥꯔ ꯂꯩ ꯁꯤꯅꯗꯤ ꯑꯩꯅ ꯊꯝꯖꯅꯤꯡꯉꯤꯗꯤ ꯈꯨꯗꯝ ꯑꯣꯏꯅ ꯑꯩ ꯅꯨꯄꯥꯗ ꯍꯥꯏꯖꯒꯦꯕ ꯃꯍꯥꯛꯁꯦ ꯃꯉꯥꯡꯅꯦ ꯍꯥꯏꯔꯁꯦꯕ ꯍꯣꯏ ꯑꯩ ꯏꯁꯥ ꯃꯉꯥꯡꯅꯦꯕꯀꯣ ꯃꯉꯥꯡꯁꯦ ꯑꯁꯤꯁꯨ ꯃꯤꯇꯩ ꯑꯣꯏꯔꯗꯤ ꯃꯤꯇꯩꯒꯤ ꯃꯤꯡ ꯀꯧꯕꯁꯤꯁꯨ ꯌꯥꯝ ꯐꯩ ꯑꯗꯨꯕꯨ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯀꯧꯍꯧꯗꯕ ꯇꯥꯔꯒꯁꯨ ꯑꯩ ꯀꯥꯃꯦꯁꯣꯔ ꯍꯥꯏꯕ ꯇꯥꯔꯒꯁꯨ ꯑꯩꯒꯤ ꯃꯉꯥꯡ ꯍꯥꯏꯕ ꯌꯦꯛꯁꯤꯗ ꯑꯩ ꯇꯞꯅ ꯊꯝꯖꯔꯤꯕ ꯑꯗꯨꯝ ꯅꯤꯡꯊꯧꯖꯝ ꯀꯥꯃꯦꯁꯣꯔ ꯃꯉꯥꯡ ꯍꯥꯏꯅ ꯁꯤꯅ ꯅꯨꯄꯥꯗꯅꯦꯕ ꯑꯗꯨ ꯀꯔꯤꯒꯨꯝꯕ ꯅꯨꯄꯤꯗ ꯍꯥꯏꯔꯁꯦꯕ ꯃꯌꯨꯝ ꯄꯥꯜꯂꯕ ꯅꯨꯄꯤꯁꯤꯡꯗ ꯃꯉꯥꯡ ꯆꯅꯨ ꯃꯧ ꯑꯣꯏꯔꯒꯅ ꯃꯉꯥꯡ ꯂꯩꯃ ꯍꯥꯞꯄꯤꯒꯗꯕꯅꯦꯕ ꯌꯥꯕꯤꯔꯦꯀꯣ ꯃꯌꯥꯝ ꯁꯤꯡꯒꯜ ꯑꯩꯒꯤ ꯌꯦꯛꯁꯦ ꯍꯥꯞꯄꯤꯔꯝꯒꯗꯕꯅꯤ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯃꯐꯝ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯑꯩꯁꯤ ꯀꯔꯤ ꯌꯦꯛꯅꯣ ꯍꯥꯏꯕꯁꯦ ꯈꯪꯉꯅꯦꯕ ꯑꯗꯨ ꯑꯣꯏ ꯇꯥꯔꯒꯗꯤ ꯁꯨꯃꯥꯏꯅ ꯂꯣꯏꯅ ꯏꯟꯅꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤ ꯈꯪꯅꯔꯦꯅ ꯈꯜꯂꯁꯦꯕ ꯑꯗ ꯅꯨꯄꯥꯗꯨꯁꯨ ꯃꯥꯒꯤ ꯌꯦꯛꯇꯣ ꯃꯅꯤꯡꯗ ꯍꯥꯞꯄꯛꯄ ꯃꯇꯝꯗ ꯑꯗꯨꯒ ꯅꯨꯄꯤꯗꯨꯁꯨ ꯃꯥꯒꯤ ꯌꯦꯛꯇꯣ ꯃꯅꯤꯡꯗ ꯍꯥꯞꯄꯛꯄ ꯃꯇꯝꯗ ꯌꯦꯛ ꯃꯥꯟꯅꯩ ꯍꯥꯏꯁꯤ ꯈꯪꯅꯒꯗ꯭ꯔꯥ ꯈꯪꯅꯔꯣꯏꯗ꯭ꯔꯥ ꯌꯥꯝ ꯂꯥꯏꯅ ꯈꯪꯅꯒꯅꯦꯕ ꯑꯗꯣ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯃꯥꯡꯉꯛꯄꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯁꯤꯗ ꯀꯔꯤꯃꯠꯇ ꯄꯟꯅꯈꯤꯗꯕꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯁꯤꯗ ꯌꯦꯛ ꯃꯁꯦꯟ ꯂꯧꯅꯔꯛꯄꯒꯤ ꯆꯥꯡꯁꯤ ꯑꯗꯨꯛꯀꯤ ꯌꯥꯝꯅ ꯋꯥꯡꯈꯠꯂꯛꯄꯅꯦꯕ ꯌꯦꯛ ꯃꯁꯦꯟ ꯂꯧꯅꯕ ꯑꯐꯕ ꯅꯠꯇꯦ ꯏꯒꯤ ꯆꯦꯜ ꯃꯥꯟꯅꯕ ꯏꯒꯤ ꯃꯔꯤ ꯂꯧꯅꯕꯅꯦ ꯃꯆꯤꯟ ꯃꯅꯥꯎ ꯂꯧꯅꯕꯒ ꯆꯞ ꯃꯥꯟꯅꯩ ꯌꯥꯝ ꯐꯠꯇꯦ ꯑꯗꯨꯅ ꯃꯤꯡꯁꯤ ꯀꯔꯝꯍꯥꯏꯅ ꯀꯧꯅꯤ ꯍꯥꯏꯕꯗꯣ ꯑꯩ ꯊꯝꯖꯔꯛꯀꯦ ꯍꯥꯏꯇꯥꯔꯦꯀꯣ ꯈꯨꯗꯝ ꯑꯣꯏꯅ ꯑꯩ ꯈꯨꯃꯟꯒꯤ ꯑꯃ ꯍꯥꯏꯖꯒꯦꯅꯦ ꯃꯥꯏꯕꯝ ꯇꯣꯝꯕ ꯈꯨꯃꯟ ꯃꯍꯥꯛꯁꯤ ꯈꯨꯃꯟꯅꯦꯕ ꯅꯨꯄꯥꯗ ꯃꯥꯏꯕꯝ ꯇꯣꯝꯕ ꯈꯨꯃꯟ ꯍꯥꯏꯔꯒ ꯂꯣꯏꯔꯦ ꯅꯨꯄꯤꯗꯅ ꯃꯥꯏꯕꯝ ꯇꯣꯝꯕꯤ ꯈꯨꯃꯟ ꯂꯩꯃ ꯑꯗꯨꯒ ꯂꯩꯁꯥꯕꯤ ꯑꯣꯏꯔꯒꯅ ꯃꯥꯏꯕꯝ ꯇꯣꯝꯕꯤ ꯈꯨꯃꯟ ꯆꯅꯨ ꯁꯨꯃꯥꯏꯅ ꯍꯥꯏꯕꯤꯒꯗꯕꯅꯦꯕ ꯑꯗꯒꯤ ꯑꯃꯃꯨꯛ ꯍꯥꯏꯒꯦ ꯂꯨꯋꯥꯡꯒꯤ ꯑꯃꯨꯛ ꯍꯥꯏꯒꯦꯕ ꯋꯥꯍꯦꯡꯕꯝ ꯆꯥꯎꯕ ꯂꯨꯋꯥꯡ ꯋꯥꯍꯦꯡꯕꯝ ꯆꯥꯎꯕ ꯂꯨꯋꯥꯡ ꯅꯨꯄꯥꯗ ꯅꯨꯄꯤꯗ ꯆꯥꯎꯕꯤ ꯀꯧꯔꯦꯅ ꯈꯜꯂꯁꯦꯕꯀꯣ ꯋꯥꯍꯦꯡꯕꯝ ꯆꯥꯎꯕꯤ ꯂꯨꯋꯥꯡ ꯂꯩꯃ ꯑꯗꯨꯒ ꯂꯩꯁꯥꯕꯤ ꯑꯣꯏꯔꯒꯅ ꯋꯥꯍꯦꯡꯕꯝ ꯆꯥꯎꯕꯤ ꯂꯨꯋꯥꯡ ꯆꯅꯨ ꯍꯥꯏꯕꯤꯌꯣꯕ ꯑꯗꯨꯒ ꯃꯉꯥꯡꯒꯤꯗꯤ ꯍꯧꯖꯤꯛ ꯑꯩꯅ ꯍꯥꯏꯖꯕꯗꯨꯅꯦ ꯑꯉꯧꯕ ꯍꯥꯏꯔꯁꯤꯅꯦꯀꯣ ꯉꯧꯕ ꯍꯥꯏꯔꯁꯦꯕ ꯌꯨꯝꯅꯥꯝ ꯉꯧꯕ ꯃꯉꯥꯡ ꯌꯨꯝꯅꯥꯝꯁꯦ ꯃꯉꯥꯡꯗ ꯆꯟꯕꯅꯤꯅ ꯑꯗꯨꯒ ꯌꯨꯝꯅꯥꯝ ꯅꯨꯄꯤꯗ ꯑꯉꯧꯕꯤ ꯃꯉꯥꯡ ꯂꯩꯃ ꯌꯥꯏꯀꯣ ꯃꯉꯥꯡ ꯂꯩꯃ ꯂꯩꯁꯥꯕꯤ ꯑꯣꯏꯔꯒꯅ ꯂꯩꯃ ꯍꯥꯏꯕꯗꯨꯁꯤ ꯃꯌꯨꯝ ꯄꯥꯜꯂꯕꯁꯤꯡꯅꯅꯤꯀꯣ ꯑꯗꯨꯒ ꯂꯩꯁꯥꯕꯤ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯌꯨꯝꯅꯥꯝ ꯑꯉꯧꯕꯤ ꯃꯉꯥꯡ ꯆꯅꯨ ꯍꯥꯏꯕꯤꯌꯣ ꯁꯤꯁꯦ ꯉꯁꯤꯗꯒꯤ ꯍꯧꯅ ꯑꯩꯈꯣꯏ ꯁꯦꯝꯗꯣꯛꯃꯤꯟꯅꯁꯤꯀꯣ ꯁꯦꯝꯗꯣꯛꯑꯕ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏ ꯏꯄꯥ ꯃꯔꯤꯅ ꯊꯝꯕꯤꯔꯝꯕ ꯑꯩꯈꯣꯏꯒꯤ ꯃꯤꯡꯀꯧꯁꯤ ꯌꯦꯡꯕꯤꯌꯣꯅꯦ ꯏꯁꯦ ꯃꯤꯡꯒꯧ ꯁꯣꯏꯔꯛꯄꯒꯤꯁꯨ ꯑꯩ ꯃꯊꯪꯗ ꯍꯥꯏꯖꯔꯛꯀꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯏꯁꯥꯅ ꯃꯤꯡ ꯏꯕꯒꯤ ꯃꯑꯣꯡ ꯃꯇꯧꯁꯤꯗ ꯍꯥꯟꯅ ꯑꯝꯇꯪ ꯈꯪꯃꯤꯟꯅꯒꯦꯁꯦꯕ ꯃꯊꯪꯗꯅ ꯑꯉꯣꯝꯒꯤ ꯍꯥꯏꯖꯔꯛꯀꯦꯕ ꯑꯉꯣꯝꯁꯦ ꯂꯣꯡꯖꯝ ꯊꯣꯏꯕ ꯑꯉꯣꯝ ꯂꯣꯡꯖꯝꯁꯦ ꯑꯉꯣꯝꯅꯦ ꯑꯉꯣꯝ ꯌꯦꯛꯅꯤ ꯑꯗꯨꯅ ꯃꯍꯥꯛꯁꯦ ꯂꯣꯡꯖꯝ ꯊꯣꯏꯕ ꯑꯉꯣꯝ ꯑꯗꯨꯒ ꯅꯨꯄꯤꯗ ꯊꯣꯏꯕꯤ ꯀꯧꯔꯦꯅ ꯈꯜꯂꯁꯦꯕ ꯂꯣꯡꯖꯝ ꯊꯣꯏꯕꯤ ꯑꯉꯣꯝ ꯂꯩꯃ ꯂꯩꯁꯥꯕꯤ ꯑꯣꯏꯔꯒꯅ ꯂꯣꯡꯖꯝ ꯊꯣꯏꯕꯤ ꯑꯉꯣꯝ ꯆꯅꯨ ꯍꯥꯏꯕꯤꯌꯨ ꯁꯤ ꯑꯁꯦꯡꯕ ꯅꯤꯌꯣꯝꯅꯤꯀꯣ ꯁꯤ ꯄꯨꯡꯃꯥꯡꯗꯨꯅ ꯂꯩꯔꯕꯅꯦ ꯍꯧꯖꯤꯛꯁꯤ ꯄꯨꯡꯃꯥꯡꯗꯨꯅ ꯂꯩꯔꯕꯅꯦ ꯑꯗꯒꯤ ꯃꯣꯏꯔꯥꯡ ꯌꯦꯛꯀꯦ ꯑꯃ ꯍꯥꯏꯖꯒꯦꯕ ꯊꯣꯛꯆꯣꯝꯁꯦ ꯃꯣꯏꯔꯥꯡꯅꯦ ꯊꯣꯛꯆꯣꯝ ꯉꯥꯟꯕ ꯃꯣꯏꯔꯥꯡ ꯅꯨꯄꯥꯗ ꯁꯤꯗꯤ ꯃꯌꯥꯝ ꯍꯥꯏꯅꯔꯤꯁꯦ ꯊꯣꯛꯆꯣꯝ ꯉꯥꯟꯕ ꯃꯩꯇꯩ ꯁꯤꯅꯦꯕ ꯃꯥ ꯃꯩꯇꯩꯅꯤ ꯈꯪꯉꯤ ꯀꯔꯤ ꯌꯦꯛꯅꯣ ꯈꯪꯗꯦ ꯑꯗꯨꯅ ꯃꯩꯇꯩ ꯍꯥꯏꯅ ꯆꯠꯈ꯭ꯔꯕꯅꯤ ꯌꯦꯛ ꯉꯥꯛꯇ ꯂꯧꯅꯔꯦꯕ ꯑꯁꯦꯡꯕ ꯅꯤꯌꯣꯝꯁꯦ
ꯑꯩꯈꯣꯏꯒꯤ ꯌꯦꯛꯁꯦ ꯃꯇꯨꯡ ꯏꯜꯂ ꯏꯜꯂ ꯑꯩꯒꯤ ꯃꯤꯡꯗꯒꯤ ꯃꯇꯨꯡ ꯏꯜꯂ ꯏꯜꯂ ꯆꯠꯀꯗꯕꯅꯦ ꯑꯩꯈꯣꯏ ꯐꯥꯔꯁꯇ ꯑꯩꯒꯤ ꯌꯨꯝꯅꯥꯛꯇꯨꯅ ꯃꯥꯡ ꯊꯥꯔꯒ ꯃꯤꯡꯁꯤꯅ ꯃꯌꯥꯏꯗ ꯂꯩꯔꯒ ꯑꯗꯨꯒ ꯃꯇꯨꯡꯁꯤꯗ ꯁꯤꯡ ꯅꯠꯇ꯭ꯔꯒ ꯃꯩꯇꯩꯒꯤ ꯃꯍꯨꯠꯇ ꯃꯥꯒꯤ ꯌꯦꯛꯇꯣ ꯃꯇꯨꯡ ꯏꯜꯂ ꯏꯜꯂ ꯆꯠꯀꯗꯕꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯈꯥꯡꯉꯥꯟꯕꯁꯦ ꯇꯦꯛꯆꯝ ꯄꯔꯤ ꯈꯥꯡꯉꯥꯟꯕ ꯅꯨꯄꯥꯗ ꯀꯣ ꯑꯗꯨꯒ ꯅꯨꯄꯤꯗ ꯃꯦꯝꯆꯧꯕꯤ ꯀꯧꯔꯦꯅ ꯈꯜꯂꯁꯤꯅꯦ ꯇꯦꯛꯆꯝ ꯃꯦꯝꯆꯧꯕꯤ ꯈꯥꯡꯉꯥꯟꯕ ꯂꯩꯃ ꯇꯦꯛꯆꯝ ꯃꯦꯝꯆꯧꯕꯤ ꯈꯥꯡꯉꯥꯟꯕ ꯂꯩꯃ ꯍꯥꯏꯅ ꯍꯥꯞꯄꯤꯌꯨ ꯑꯗꯨꯒ ꯁꯔꯥꯡ ꯂꯩꯁꯥꯡꯊꯦꯝ ꯅꯠꯇ꯭ꯔꯥ ꯁꯔꯥꯡ ꯂꯩꯁꯥꯡꯊꯦꯝꯁꯦ ꯑꯩꯈꯣꯏꯒꯤ ꯁꯣꯔꯥꯏꯁꯝꯁꯦ ꯁꯔꯥꯡ ꯂꯩꯁꯥꯡꯊꯦꯝꯅꯦꯕ ꯁꯣꯔꯥꯏꯁꯝ ꯃꯥꯏꯄꯥꯛ ꯁꯔꯥꯡ ꯂꯩꯁꯥꯡꯊꯦꯝ ꯍꯥꯏꯕꯤꯌꯨ ꯑꯗꯨꯒ ꯅꯨꯄꯤꯗꯨꯅ ꯁꯣꯔꯥꯏꯁꯦꯝ ꯃꯣꯝꯕꯤ ꯁꯔꯥꯡ ꯂꯩꯁꯥꯡꯊꯦꯝ ꯂꯩꯃ ꯑꯗꯨꯒ ꯂꯩꯁꯥꯕꯤ ꯑꯣꯏꯔꯒꯅ ꯑꯩꯈꯣꯏꯒꯤ ꯁꯣꯔꯥꯏꯁꯦꯝ ꯃꯣꯝꯕꯤ ꯁꯔꯥꯡ ꯂꯩꯁꯥꯡꯊꯦꯝ ꯆꯅꯨ ꯁꯤ ꯍꯥꯞꯄꯤꯌꯣ ꯁꯤꯅꯦꯗ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯅꯨꯄꯥ ꯅꯨꯄꯤ ꯃꯥꯒꯤ ꯌꯦꯛꯁꯤ ꯀꯔꯤꯅꯣ ꯑꯩꯈꯣꯏ ꯈꯪꯅ ꯆꯠꯂꯕꯅꯤꯅ ꯌꯦꯛ ꯂꯧꯅꯕꯒꯤ ꯆꯥꯡꯁꯦ ꯑꯗꯨꯛ ꯃꯇꯤꯛ ꯍꯟꯊꯔꯒꯅꯤ ꯌꯦꯛ ꯂꯧꯅꯔꯨꯕ ꯅꯨꯡꯁꯤꯅꯔꯨꯕ ꯍꯥꯏꯕꯁꯦ ꯑꯗꯨꯛ ꯃꯇꯤꯛ ꯅꯨꯡꯁꯤꯅꯕ ꯍꯦꯟꯕꯅꯦ ꯍꯥꯏꯇꯥꯔꯦ ꯃꯁꯤ ꯌꯥꯝ ꯆꯨꯝꯕꯅꯤꯀꯣ ꯑꯗꯨꯅ ꯊꯥꯗꯣꯛꯅꯕꯁꯨ ꯌꯥꯝ ꯉꯝꯅꯗꯕꯅꯤ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯃꯥꯡꯖꯧꯅꯅ ꯑꯩꯁꯤ ꯀꯔꯤ ꯌꯦꯛꯅꯣ ꯌꯦꯛ ꯂꯧꯅꯕꯁꯤ ꯐꯠꯇꯦ ꯍꯥꯏꯕꯁꯤ ꯈꯪꯉꯕꯅꯤ나 ꯌꯥꯝ ꯐꯠꯇꯕꯅꯤꯀꯣ ꯑꯗꯨꯅ ꯌꯦꯛ ꯂꯧꯅꯕꯁꯦ ꯑꯩꯈꯣꯏꯅ ꯃꯁꯤ ꯀꯃꯥꯏ ꯇꯧꯒꯦ ꯃꯇꯝꯁꯤꯗ ꯃꯁꯤꯗꯒꯤ ꯂꯥꯞꯊꯣꯛꯅ ꯌꯦꯛ ꯂꯧꯅꯕꯁꯦ ꯈꯔ ꯂꯥꯞꯊꯣꯛꯅ ꯂꯩꯅꯕꯒꯤꯗꯃꯛꯇ ꯉꯁꯤ ꯚꯤꯗꯤꯑꯣꯁꯦ ꯁꯦꯝꯖꯕꯅꯦ ꯃꯇꯥꯡ ꯑꯁꯤꯗ ꯃꯌꯥꯝꯅ ꯑꯩꯒꯤ ꯚꯤꯌꯨꯋꯔꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯍꯪꯅꯤꯡꯕ ꯌꯥꯎꯔꯝꯒꯅꯤ ꯍꯥꯏꯇꯥꯔꯦ ꯀꯔꯤꯒꯤꯗꯃꯛꯇ ꯃꯩꯇꯩ ꯍꯥꯏꯗ꯭ꯔꯤꯕꯅꯣ ꯃꯩꯇꯩ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯃꯉꯥꯡ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯅꯦ ꯌꯦꯛꯁꯤ ꯀꯔꯤꯒꯤꯗꯃꯛꯇ ꯃꯅꯤꯡꯗ ꯇꯞꯇꯣꯔꯤꯅꯣ ꯍꯥꯏꯕꯁꯤ ꯉꯁꯤ ꯚꯤꯗꯤꯑꯣꯁꯤ ꯇꯥꯔꯕ ꯃꯇꯨꯡꯗ ꯈꯪꯅꯤꯡꯕ ꯍꯪꯅꯤꯡꯕ ꯌꯥꯎꯔꯝꯒꯅꯤ ꯍꯥꯏꯇꯥꯔꯦ ꯃꯗꯨꯒꯤ ꯈꯨꯗꯝ ꯑꯣꯏꯅ ꯇꯦꯟꯇꯛ ꯂꯩꯅ ꯃꯇꯦꯛ ꯑꯃ ꯊꯝꯖꯔꯝꯒꯦ ꯑꯗꯨꯒ ꯁꯤꯒꯤ ꯃꯔꯝꯁꯤꯒꯤ ꯑꯣꯏꯕ ꯆꯥꯎꯔꯥꯛꯄ ꯇꯣꯞ ꯇꯣꯞꯄ ꯀꯔꯤꯗꯒꯤ ꯁꯤ ꯀꯧꯅꯔꯝꯃꯤꯅꯣ ꯍꯥꯏꯕꯗꯨꯒꯤ ꯍꯤꯁꯇꯣꯔꯤꯀꯦꯜ ꯑꯣꯏꯕ ꯋꯥꯔꯤꯗꯨꯗꯤ ꯑꯃꯨꯛ ꯑꯩ ꯅꯣꯡꯃ ꯇꯣꯄꯤꯛ ꯑꯃ ꯑꯣꯏꯅ ꯊꯝꯖꯔꯛꯀꯦ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯌꯦꯛꯅ ꯄꯨꯕ ꯅꯤꯡꯊꯧ ꯂꯩꯕꯥꯛꯁꯤꯡꯁꯦ ꯃꯣꯏꯗ ꯀꯔꯤ ꯍꯥꯏꯅ ꯀꯧꯅꯔꯝꯒꯦ ꯍꯥꯏꯕꯗꯣ ꯑꯝꯇꯪ ꯑꯩ ꯎꯍꯟꯖꯔꯛꯀꯦ ꯌꯦꯡꯕꯤꯌꯣꯕ ꯂꯩꯕꯥꯛꯁꯦ ꯈꯨꯃꯟ ꯂꯩꯕꯥꯛ ꯍꯥꯏꯅ ꯂꯩ ꯈꯨꯃꯟ ꯂꯩꯕꯥꯛꯁꯦ ꯁꯤꯒꯤ ꯅꯤꯡꯊꯧꯁꯦ ꯈꯨꯃꯟ ꯅꯤꯡꯊꯧꯅꯦꯕ ꯀꯅꯥꯅ ꯑꯣꯏ ꯈꯨꯏꯊꯦꯝ ꯊꯧꯕ ꯈꯨꯃꯟ ꯍꯥꯏ ꯌꯦꯡꯉꯣꯀꯣ ꯃꯃꯤꯡꯁꯦ ꯈꯨꯏꯊꯦꯝ ꯊꯧꯕ ꯈꯨꯃꯟ ꯁꯤ ꯃꯃꯥꯡꯉꯩꯗꯤ ꯆꯠꯅꯔꯕꯅꯤꯀꯣ ꯃꯥꯒꯤ ꯑꯩꯈꯣꯏ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯁꯤꯡ ꯑꯗꯨꯗꯒꯤ ꯂꯥꯛꯄ ꯀꯩꯅꯣꯅꯦ ꯂꯨꯋꯥꯡ ꯂꯩꯕꯥꯛꯁꯤꯅ ꯀꯩꯗꯧꯋꯦ ꯍꯥꯏꯕ ꯃꯇꯝꯗ ꯂꯨꯋꯥꯡꯒꯤ ꯅꯤꯡꯊꯧꯁꯦ ꯁꯂꯥꯝ ꯂꯦꯡꯗꯕ ꯂꯨꯋꯥꯡ ꯃꯍꯥꯛꯅ ꯑꯣꯏꯔꯛꯈꯤꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯍꯥꯏꯔꯤꯁꯤꯡꯁꯤ ꯅꯤꯡꯊꯧ ꯃꯆꯥ ꯉꯥꯛꯇꯅꯤꯀꯣ ꯌꯦꯛ ꯇꯔꯦꯠꯀꯤ ꯅꯤꯡꯊꯧ ꯃꯆꯥ ꯉꯥꯛꯇꯅꯦꯕ ꯃꯩꯇꯩ ꯂꯩꯄꯥꯛꯁꯤ ꯃꯃꯥꯡꯉꯩ ꯃꯇꯝꯗꯒꯤ ꯍꯧꯅ ꯑꯩꯈꯣꯏꯒꯤ ꯌꯦꯛ ꯇꯔꯦꯠ ꯊꯣꯛꯅ ꯑꯩꯈꯣꯏꯒꯤ ꯈꯥꯏꯗꯣꯛꯇꯨꯅ ꯃꯥꯒꯤ ꯂꯩꯕꯥꯛ ꯅꯤꯡꯊꯧ ꯑꯣꯏꯅ ꯄꯥꯟꯗꯨꯅ ꯂꯥꯛꯈꯤꯕ ꯋꯥꯔꯤ ꯑꯩꯈꯣꯏꯅ ꯈꯪꯅꯔꯕꯗꯨꯅꯦꯕ ꯑꯗꯨꯒꯤ ꯂꯥꯛꯈꯤꯕ ꯅꯤꯡꯊꯧꯁꯤꯡꯗꯨꯒꯤ ꯃꯃꯤꯡꯁꯤꯡꯅꯅꯤꯀോ ꯃꯈꯣꯏꯒꯤ ꯃꯇꯝꯗꯒꯤ ꯍꯧꯅ ꯃꯥꯒꯤ ꯌꯦꯛꯁꯤꯡꯁꯦ ꯃꯅꯤꯡꯗ ꯇꯞꯇꯨꯅ ꯂꯥꯛꯏꯕꯅꯦꯕ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯁꯥꯟꯇꯤꯗꯥꯁ ꯒꯣꯁꯥꯏ ꯂꯥꯛꯄꯗꯒꯤ ꯒꯧꯔꯤꯌꯥ ꯙꯔꯃ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯂꯥꯏꯅꯤꯡꯁꯤꯡꯁꯦ ꯇꯣꯞ ꯇꯣꯞꯄ ꯂꯝꯕꯤ ꯑꯃꯗ ꯄꯨꯔꯛꯈꯤꯕꯗꯒꯤ ꯑꯩꯈꯣꯏ ꯃꯤꯇꯩ ꯂꯥꯏꯅꯤꯡꯁꯤ ꯃꯥꯡꯉꯛꯄꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯃꯁꯤ ꯄꯨꯈꯠꯅꯕ ꯍꯣꯠꯅꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯃꯤꯇꯩ ꯍꯥꯏꯕꯒꯤ ꯀꯩꯅꯣꯁꯦ ꯁꯣꯝꯗ ꯂꯥꯛꯄ ꯂꯝꯕꯤ ꯂꯩꯈꯤꯕꯅꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯁꯦ ꯏꯁꯥꯒꯤ ꯃꯤꯇꯩ ꯌꯦꯛ ꯇꯥꯛꯄꯁꯤꯗ ꯃꯤꯇꯩ ꯁꯨꯝ ꯇꯥꯛꯆꯔꯕꯅꯦ ꯑꯩ ꯃꯤꯇꯩꯅꯦ ꯈꯛ ꯇꯥꯛꯄꯗꯣ ꯅꯠꯇꯕ ꯑꯩꯒꯤ ꯌꯦꯛꯁꯤ ꯇꯨꯡ ꯏꯜꯂꯒ ꯑꯩꯒꯤ ꯃꯤꯡꯒꯤ ꯃꯇꯨꯡꯗ ꯌꯦꯛꯁꯤ ꯅꯞꯄ ꯆꯠꯄꯁꯤꯅ ꯑꯩ ꯏꯁꯥꯁꯤ ꯃꯤꯇꯩꯅꯦ ꯍꯥꯏꯕꯁꯤ ꯑꯗꯨꯝ ꯈꯪꯖꯔꯛꯒꯗꯕꯅꯦ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯌꯦꯛ ꯇꯔꯦꯠꯁꯤꯕꯨ ꯑꯇꯣꯞꯄꯗ ꯂꯩꯕ꯭ꯔꯅꯦ ꯈꯨꯗꯝ ꯑꯣꯏꯅ ꯁꯤꯒꯤ ꯃꯃꯤꯡꯁꯤꯡꯁꯦ ꯃꯉꯥꯡ ꯂꯨꯋꯥꯡ ꯈꯨꯃꯟ ꯀꯥꯏꯅ ꯂꯩꯔꯤꯁꯤꯡꯁꯦ ꯑꯩꯈꯣꯏ ꯃꯤꯇꯩ ꯈꯛꯀꯤ ꯅꯠꯇ꯭ꯔꯣ ꯑꯗꯨꯝ ꯈꯪꯖꯔꯕꯅꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯑꯩ ꯃꯤꯇꯩꯅꯦ ꯍꯥꯏꯕꯁꯨ ꯃꯤꯇꯩ ꯙꯔꯃ ꯃꯤꯇꯩ ꯂꯥꯏꯅꯤꯡ ꯆꯠꯂꯦ ꯍꯥꯏꯕꯁꯨ ꯂꯣꯏꯅ ꯈꯪꯉꯅꯤ ꯀꯣ ꯃꯤꯇꯩ ꯂꯥꯏꯅꯤꯡ ꯆꯠꯂꯦ ꯍꯥꯏꯕꯁꯨ ꯈꯪꯉꯅꯤ ꯂꯣꯏꯅ ꯁꯤꯒꯤ ꯂꯥꯏꯅꯤꯡ ꯆꯠꯄ ꯀꯩꯅꯣꯁꯤꯡꯁꯦ ꯂꯩꯔꯦ ꯑꯗꯣ ꯃꯉꯥꯡ ꯂꯩꯕꯥꯛꯁꯦ ꯃꯉꯥꯡ ꯅꯤꯡꯊꯧꯁꯤ ꯀꯅꯥꯅ ꯄꯥꯜꯂꯦ ꯍꯥꯏꯕ ꯃꯇꯝꯗ ꯃꯉꯥꯡ ꯅꯤꯡꯊꯧ ꯂꯨꯆꯤꯡꯕ ꯃꯉꯥꯡ ꯍꯥꯏꯌꯦꯕ ꯃꯉꯥꯡ ꯅꯤꯡꯊꯧ ꯂꯨꯆꯤꯡꯕ ꯃꯉꯥꯡ ꯑꯗꯨꯒ ꯑꯉꯣꯝ ꯂꯩꯕꯥꯛꯁꯤꯅ ꯑꯃꯨꯛ ꯀꯃꯥꯏꯅ ꯇꯧꯒꯦ ꯃꯇꯝꯗ ꯑꯉꯣꯝ ꯅꯤꯡꯊꯧ ꯋꯥꯆꯨꯝ ꯁꯨꯕ ꯑꯉꯣꯝ ꯍꯥꯏ ꯑꯗꯨꯒ ꯃꯣꯏꯔꯥꯡ ꯂꯩꯕꯥꯛꯀꯤ ꯃꯣꯏꯔꯥꯡ ꯅꯤꯡꯊꯧ ꯋꯥꯌꯦꯟꯕ ꯃꯣꯏꯔꯥꯡ ꯍꯥꯏ ꯑꯗꯨꯒ ꯈꯥ ꯉꯥꯟꯕ ꯂꯩꯕꯥꯛꯀꯤꯅ ꯈꯥ ꯉꯥꯟꯕ ꯅꯤꯡꯊꯧ ꯈꯣꯝꯕ ꯈꯥ ꯉꯥꯟꯕ ꯍꯥꯏ ꯁꯔꯥꯡ ꯂꯩꯁꯥꯡꯊꯦꯝ ꯂꯩꯕꯥꯛꯀꯤꯁꯤꯅ ꯁꯔꯥꯡ ꯂꯩꯁꯥꯡꯊꯦꯝ ꯅꯤꯡꯊꯧ ꯃꯥꯏꯄꯥꯛ ꯁꯔꯥꯡ ꯂꯩꯁꯥꯡꯊꯦꯝ ꯍꯥꯏꯗꯨꯅ ꯁꯨꯃꯥꯏꯅ ꯃꯤꯡ ꯏꯕꯁꯦ ꯃꯃꯩꯗ ꯌꯦꯛ ꯏꯟꯕꯁꯦ ꯑꯗꯨꯛ ꯃꯇꯤꯛ ꯌꯥꯝꯅ ꯑꯩꯈꯣꯏ ꯆꯠꯅꯕꯒꯤ ꯂꯝꯕꯤꯁꯤ ꯃꯃꯥꯡꯉꯩꯗꯤ ꯂꯩꯔꯝꯕꯗꯣ ꯉꯁꯤꯒꯤ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏ ꯅꯧꯍꯧꯅꯅ ꯑꯃꯨꯛ ꯁꯦꯝꯗꯣꯛꯃꯤꯟꯅꯕꯗ ꯑꯆꯧꯕ ꯑꯩꯈꯣꯏ ꯊꯧꯗꯥꯡ ꯂꯧꯃꯤꯟꯅꯁꯤ ꯚꯤꯗꯤꯑꯣꯁꯤ ꯌꯦꯡꯕꯤꯔꯀꯥꯟꯁꯤꯗ ꯏꯁꯥꯒꯤ ꯑꯩꯁꯤ ꯃꯤꯇꯩꯅꯦ ꯍꯥꯏꯕꯁꯤ ꯑꯆꯦꯠꯄ ꯐꯤꯔꯦꯞ ꯂꯧꯕꯤꯔꯀꯥꯟꯁꯤꯗ ꯑꯩ ꯃꯤꯇꯩꯅꯦ ꯍꯥꯏꯕꯁꯤ ꯃꯌꯥꯝꯅ ꯃꯁꯛ ꯇꯥꯛꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯏꯔꯥꯏ ꯂꯥꯏꯅ ꯏꯁꯥꯅ ꯇꯧꯗꯕ ꯌꯥꯗ꯭ꯔꯕ ꯏꯁꯥꯅ ꯇꯧꯒꯗꯕ ꯊꯕꯛꯁꯤꯡꯒꯤ ꯃꯅꯨꯡꯗ ꯁꯤꯃꯁꯤ ꯇꯉꯥꯏ ꯐꯗꯦ ꯁꯤꯇꯪ
ngasi aina haijariba se isa isa gi yek sing gi maning nap nap masat matam na mayam na khangan jaba matam da first ai gi mingsi sorry ai gi yek si karino khangbiro ngasi aina haijaba duni aduga ani subada ai gi yek si mayam dum khangan na ba lambi do sumna koi ngasi haba na masi thamina ra se sineba ani subada na ai khoi gi minggo siam soina ba haitare ai khoi minggo se sidis da ai ohan jagi yengbiyo ne khoi gi minggo se kamai to ge matam da i se loina tapan haitare ipa ima ipubo ipok ibudo ipentho ipan imahan iton idon ihamba inaw itaima ise isan ikubok inembok isen ibai isa isu itaw ita asena chingba mayam singse i loina adubo hojikti kari tonare ipa haibi mohta baba papa hainare ko dan adagi ming if sida sida loi soinari ne haitare soina masina maram organ sidagi ima da isi ko che ko khalale isi da che hana lakhre ko adun sigum mayam singsi kamai to ge matam ne khoi mitei inat ki mi ko thakau si am sorak pana maram organ da thaksi khasi mangnarakpa thaksi khasi mangpana maram organ da neba nasai gi yek longna ba phatte khote haiba mayam sing do thoi naraktriba se Shisho Sobo Maramane, in a Tamjari Maramani Ahan Bada, the Sagi Kogi, Sagi Ming Ibumatamda, Maninda Aigi Yekse, Tapio Sineda. Masi, a Tuman ain't the Panga Habinati, Mamangi Matam the Sanarama Post of Cinema. Adu Matam Kangodan Hector, Matam came among the Mangona Lacra, Lambisa, a Koi Huzik, Jumpo Minase. Shishum for Ganata, a Koi Mitesa. Upon bagi saktam zo chaw na lak pada apaba oy yam thuno mating oy rakani hadare ikubok inimbok ko gda mohta paba paji ikubok inimbok ta ha ima ko ri bane ko soina ri siang oba adigi nupi na mase lobo matei bu ibai ga ko nari hadare yarong ngani da yawi ko aduga mu yewone ai koi machina mu fabu inao ga na ko ri eba sisu soiri bane natra nupi na mapuro ita tamo kai ne am kong nari yam ha tamo kai sigi mathak ke dada kai na ko khalai ne da kai de yam koi ke thab loi re tare ko anyway sin amani ai khoi gi yengone ama khai jage imai don ko gi mo sidana didi anti khai na ko ri ha tare ko yamna Yanchelakba mang hi bai tare ekoi I se I mari ki kano se masi mang tharak pan maram organe masagi yek salai ga singje khangna rakdri ba aina haijari se ihan han bi sa hana khangbiyo yek se ani subada na ai yek se sine si sa khang matung da mayam da khangan biyo amana su ai kanan te ekoi khuimak noina tomina se adu oiba targadi yek lawna bagi sang hanthara gani afaba fol yam la agani ako mitei gi oiba samaj da satnabi sigi mayam sing si jo ubo phanglagani aduga mingau da gau sing si jo soirak tanaba chumna kauna ba yamna koi hona mina tangai phade hetare sigi wafam sikak thamjaning mani do ini ngasi semjari ba video si yam kaurobne hetare haidi mamang da semgena torom badagi lan sin lei gibna maram orkan sida adum aisi video si sem ngam da dum lei gi ngam da means edi tingba khop to bu mayam sing sina video sim semning da lak ban hetare ko adu ngasi di mayam nge thogjal da gi video si seme ai mathang video loina semjarage han pending lei gi mayam sing do duga mayam interview lobu gi so mathang ai sum chacha ba hujaragani adum video si makhan yamna adum ai thamjana hona jere tare aduga ngasi gi video gi tanja se lojaraga mamang da han ai live da thamjaki ba ai gi viewers sing subscribers sing na akoi gi isa gi lakadriba chahi 2025 sigi new year gi wish to video namaga bibirakpa then aduga akoi gi bye gi ko 2024 gi bye to gi wahai wada isa na video selfie on nabira kansida agi WhatsApp number 700598396 number sida adum thabiro number am kai jage 700598396 hariba number sida mayam thabiro
ख्वाइदगी फजन नंबिरक थाबिरक तोान सम रिवार्ड लाकनी मैम से व्यूअर्स मैम खमिन सक खमीनबी तंजा लौमीनसे वानीको बाय बाय न्यू ईयर के वॉइस से पुनः कलेक्शन तौजरकान वीडियो सूम सेमजरके बाय बाय न्यू ईयर की खनजबनी मैम इंटरेस्ट लेबीबसिंग थाबिरो विश पीबसे मैम खंगना अगर पीजरीब विश मैम खंगना मैम खंगनबदा टिके चैनल अचौब दायित्व लौजगे है थमजरगा ngasi wafum kharsi ke loina na swaida tension jage na hayeng chu anobo topic ama hana thamong da topic ama mu pulu laksage sigidi kaina na ya thang ne jake ko ma'am pinabirsi kanglai pak na yai fare